अहानबद मरोइब पाउ कमिटी ऑन सिविल सोसाइटीज कंगलेपाक CCSK गी तरागमा थोरक सुबह मपोक कुमोन थौरम हौजिक वांगथै खुनौ सोइबम लैकाई लेबल सिटीजन क्लब पांगथोकली खुरुमचरी Am-Istv बु मीटिंग ताबिरी बपुनम पुतराम नोकचरी हौजुपाउ संदोन पिजरी कमिटी ऑन सिविल सोसाइटीज कंगलेपाक CCSK की तरागमा थोरक सुबह मपोक कुमोन थौरम हौजिक वांगथै खुनौ सोइबम लैकाई लेबल सिटीजन क्लब पांगथोकली थौरम अदुदा लमलाई AC की MLA खोंगबान ताबम इबोमचा वांगखै AC की MLA थांजम अरुण कुमार अमदी CCSK प्रेसिडेंट जितेंद्र निंगोंबमना अथोइबा मिथुंगलेन सिंह ओइदुना सरुक यारी थौरम असिगा मरी लेना रेड क्रॉस सोसाइटी मणिपुर यावना तोंगान तोंगान बा मियोय क्याना अचंबा खुदोल सिंह तमदुना इकाई खुनबो उतकनी हाइरी Coalition Against Drugs and Alcohol kadana lisang sitna ngalingai matamdagi nisagi mayokta chatarakba campaign gi sarugama oina amasung Manipur khunai da nisana piba chaithing singbu pakthok chawthokna wakhal khanthaminabagi sarugama oina ngarang kadana sinduna nongmagi oiba academic awareness program ama Wangoi Higher Secondary School da pangthokre mayai kabani sana mahiroi khunai da piba chaithing haiba hiram da chathaki bathoramadda kadagi president Hizam Priyo Kumar masung Wangoi Higher Secondary School Wangoi lecturer Dr. Muhammad Wahajuddin Namaruiba Muising Wena Sarkaki. Amaram the awareness program asigi resource person Kadagi Secretary General Takhelambam Git Chandra Maitaina Oiki, Taramadida Kadagi Secretary General Takhelambam Git Chandra na slide so biduna mahiroising the Nisana Sohan Bakayagi Matanga, Marik Chumbawa from Gatamduna mahiroising the Wakal Tahanki, Nisasi Manipurgi Mafam Kya the Yamna, line of Fanglakpana Nahasing, Nisa Chabagi Changno Monomog Hingalakli, Maramaduna Lekai Club Merapai Bisingna. Fanghandaba amadi yolhandaba mathau tai masina ekhoi gi khunai bu masa mau fana thambada yamna chauna mating pangani amadi tungda pangthokning bathabak thoram khudimak ta mai pakani Manipur asi nisa chaba leitaba lamdam ama ohenna bu honabada mahiroi singi thaudang yamna chauna lei masina tungi mirol ama nisa chadana amadi masa mau faba khunai ama ohenbada yamna chauna mating pangi mayai kaba nisa sing asi fatte khanglabani na mahiroi singna kaidongnungda sokloidabani amasung test suktau tawroidabani masina makhal kya gi leina laknabagi Maramaduna Masi Tinge Harabadi Lekai Club, Imamera Baby Singh, Amadi, Senior Citizen Singi, Yamna Chauraba Totangli Haiki. Hosipau Gimertana Timber Bremtang, Nominasi. Honglagli Bapunsigi Lambisida, Araiba Chaba Yabama Sashinari. Adon Hidak Langta Kayama Sada Yarakte, Sashi Liba Singduna Adomgi Liberda, Kayam Sokali Kambibra. Liver nabu soklaba, Saning Tangning Powdaba, Puk Nungaitaba, Kong Hamba Nungairectaba Amadi Kusukumen Sengalati, Kuding Maxibungak Toke Hirabadi, Jolip 100% natural syrup Amadi capsule. Jolip 100% natural syrup and capsule. Tada! Give him a key, you know. Other become more. Sigi him said, next day, Tina checks in the Laxilavatam company net. Tadarang say, you are Habagam to Kitarbo. Ashumna, Mayamna Machelbo Napshan Lugum, Masigi Yumashibu, Asuyan Kokadavagi, Extic DMT Napshelli. Extic DMT is all having not top of the same money. The Zerman technology seen of an concrete topic in a Matamda, Papam Hena Engaladly. Extic DMT, strength is in the quick. Matam ginung sa amadi ayinga sana maramoiraga, Lok Tungba Amadi Kuban Singba Tatana Toli. Pumna Maxibu Kudak the Pan Bangamlaba, Capidon Cup Syrup. 100% herbal product ni lok khu bada natana nakmahi sialaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breaking matung na mayamba mukhana taram nok cheri makhata ba pau pisari Manipur da thoki ba irang na maram moiraga awaba taraba Manipur gi tongan ba relief camp te leri ba IDP sing yauna awaba taraba ireicha singda alumni DM College of Science 12 1996 amadi 1999 TDC batch na sinduna leptana mating panglakpagi makha chatharakpa oina ngasi chu kumbi awang high school relief camp ta kumbi apunbagi oina comprehensive health camp and eye checkup amadi kumbi gi tongan ba mafam singda leiriba IDP sing punna chakobagi thorom amasu pangthokre yaima eye hospital amadi we care foundation ga punna khusamnaraga pangthokiba thorom adu Dr. Amit Kumar Mayanglambam neurosurgery Dr. Irom Anil MD medicine DM hematology Dr. Uthan medicine yauna gynae pediatrics amadi ortho ki doctors kyana sarukyaki thorom adu gi matang da alumni ki active member ningthau
khongjam Alex na We Care Foundation gi kuthang dagi Mangal Care Hospital na ultrasound ECG amadi radiologist ki khudong chaba fangan ki We Care Foundation na lem na medicine doctor amadi staff kya mating panglaki amadi yaima eye hospital na mamang dagi adum tawduna lakpagumna ngasi sumit ki laina nara ba kaya bu lainki kemasida cataract Teresium amadi atopa laina kya na naraba ahal singbu numit asida yaima eye hospital da pukalaktuna makoi taraga mari bulem na surgery tawna makhata ba test tawba hokre alumni asigi members Manipur manung amadi India gi manung mapanda laikiba kya su yauna hariba kya masigi damakta chawraba mating panglaki makhata na sulepa laitana lamda masigi awaba taraba praja miyamda mating pangki gani haiki Mamangdasu mamangi akhoi health camp dasu adum ujiki We Care Foundation na hidak langthak dagi magi staff sing keke pubiraga mating yamna pangbiki handaksu dudagi hengatlaga We Care Foundation gi through dagi akhoi ultrasound machine nung keke ECG machine dagi doctor mayam dagi staff mayam dagi pharmacist mayam puraga tobiri se We Care Foundation dagi tawbirakpani simchu We Care Foundation bu abugasu thakat akhoi na sikai khumna bu chari Asigum health camp asi pangtokpibagi dama Kidogi General Secretary N Sankar na thagat phongdoraki Airo Prajana namna leiba iramdam kumbi loinana akhoi kumbi da leiba IDP mayam loina free da mamal logdana akhoi mit ki cataract terrorism glaucoma na singma tong antongan ma layong mayam ama paisa logdana free da operation gi oiraga su anything adu sangma charges khudima mamal amta logdana akhoi awawa tarbi isa mayam gi mateng pangwi wahanya leitana koi kido kumbi gi makai degi kokno ni kai khunu bo chari loinana ngasi gi free medical camp asida koi am interesting oi bai tare ko pakna free medical camp da toganda bai tare ultrasound machine ECG machine sing bai ko install toraga lakiba patient khuding moi gi requirement gi matungina doctor ye advice matungina fazana mai pakna koi hoji sathajari masi gi damakta su koi dem college eliminary silinau simbu hanna koi kido kumbi gi makai di kokno ni kai khunu bo chari Hausulas lakpada maroiba pau amkana pisari. Committee on Civil Societies Kanglaipak CCSK gi taraga mathoirak subum apok kumon thoram hojik wangkhai khunau subum laikai da leiba Citizen Club da pangtokli. Hausu phawgi na di ICB na sandok chari ba pau matanga solution chari biring tabiri ba pumna ma pom khana khurul chari.